The fear when I feel like dying. I'm trying to fly high, but I'm not a pilot, can't deny it. There's some days I feel idiotic, just a product of a system where you're lucky just to make a dollar. That ain't gonna stop me cause my grind's contagious. I'll do what it takes to turn passion to paychecks. And if I go down, I'ma do it on my terms. And every single problem brings a lesson that I learned. The darkest nights, when things seem so broken, it's hard to shine, but I still try. I'll be the last one left when the lights go out. I'm down to one last breath, but I can't stop now. We all fall down sometimes, yeah, but that's just life. So cross my heart and hope to die. Baby, I was born to fight. Good evening everyone. I am among the video khara usagre akhoi sa thinna khotan tawri dogram na the akhoi gi nauchini magi maming tengsubam lamyan ba maitai aduga mayana Facebook to su masak dum urangani ati sonan ki brand se mai masak dum han dum uramani akhoi gi maitai nongsa lamyan ba na akhoi gi irang si su yamna mangjin thana mamanga akhoi gi lan gi chatna khotna mayangi mateng pangdana ko ensel liba akhoi gi chinaw mane akhoi ara maitai gol gi masak yam naiba akhoi naw mane ma se keno ne akhoi gi boxing gi lam sida Hana 2015-16 dagi maase sanaba hore boxing se aduga maase boxing kuina sanama boxing ki journey ma lei boxing ki journey to apetang haibiro ne lamyan ba boxing ki journey se kamai tawdo 16 dagi ai sanaba je haujapane majana je ki makha dagi ai kana register tawjapane adubo ai je mangan amaga loyana ai je sanaba ne adubo lansina maram oyaga ai sanaba se lepsaki bane imale ba kanbana maru oye Muru haidina Malebak na maru ina khanbadagi lamyan bana sanabase lepkiboneba sanabadi thawaini adubu imalebak laitragadi kamai sanaroni habi wakhalon daneba mani lamyan bana khanbirisi ko yam phaja wakhaloni mayam so akhoi gi akhoi inau se mana sanaba yam thawai yona 2015-16 dagi ma sanaba mani la kan sida lan se la kan man imalebak laitragadi kamai na ina sanabase khong taruni habi wakhalon da mana khong ji thangjalakpani hai tare ai la manungda sanabagi khulong chaba mayam lay ado ai amta ai lofide adu mayam do adu hadaki jide ai lang kitang indai kanjida sanabagi smaina oja singna imano singna smaina na tournament de hana nangi record ama record le banina tournament je thokchi khoche habidigi ai je mayam gi pressana ai gi yam korongan ba yam kanan honeju tournament to kholo ada ya imare ba ki flagship pahalon haibadigi aina wakhanje khanbadigi tournament se thokena wakhanje khangibani boba ka batuna laibaki wani aigi thona ado ma'am mangdo uningbogi ai wakhanje khandana tournament se thokena khanjabani okay fine koi gi maitai nongsa lamyan ba koi gi magi ring name hai tar ko boyka ju khangnei ko masa ado wangang badi kya hijade man sai dagi si wangang na hona bada moi di action tok jage ha kangu ne ada mana sai dagi hoi mangdu sai bi re ko akhoi gi player ama oina hogot charakpa nga ama yamna saju hogolakpa na hekta soida sanabati keno gi national level asian level chalu nauni da ma se akhoi gi imalai baksina hana mangda tharaga sadaba jani su thamaga hona jarakpani odo mana handaki ko ensen na mayam su dum Facebook ta dum ubirangani adubu handaki kitang akhoi nem dhaningai marak sida opportunity ama khaglae si opportunity se akhoi gi global boxing series na mumbai ta tawdaba sida ma participate taw chatoini handaki tang amada ada sida mayam na mai pak na ma su khoram view isorda mai pak poisnu mai pak boy view ko okay thank you so much batam kitang view gi ko